Kristan धर्म चटपसिंगी ख्वाइदगी चावब कुमई क्रिसमस की थौरम ngasi Manipur gi mafam kayada pak sana pangthoknari Kurumjari mieng tabiri ba pumna makpu taram nokjari haujik mapung oiba pausing Kristan धर्म चटपसिंगी ख्वाइदगी चावब कुमई क्रिसमस की थौरम ngasi Manipur da su mafam kayada pak sana pangthoknari Manipur gi mafam kayada laiba church singda laison tension gi thoram ga loinana pangthoknari ba Christmas thoram da church ki lusing ba kayana Jesu na piramba paujel singbu miyamda nawhona na khanghan ba ga loinana Jesu gi mafam da yaifa mangol thauniri church ki lusing ba singna namit asina lakpada Jesu na thaujan biduna ing tappa santi laiba lamdam ama oirasanu haina yaifa paujel piri Christmas ki kumhai thoram asiga mari lenana kuki Christian church ki secretary Dr. T Lun Kimna Mina mibu nungsiba ngamdrabadi kumai asi pangthokpagi wahanthok leiroi lamdam asida laiminari ba ching tamgi isil inaw singna amana amagi awabada mateng pangnaduna lamdam asi ing tappa chawkhatpa lamdam ama Christmas kumaina lakpada purakpa oirasanu haina phongdorakhi Christmas means Christ to the mass haibani aduna hoi madugi artha munna khangdaba misingasu angang nupi kaya mayam harau minabasi nungai adubo magi deep meaning de duni Christian imrak da sukhang da mi yam le akoina bap ta dan to basi yam mani anagi irang si chu to bo mi singa post to mi singa sina karigino haba bap ta da ba why this become necessary politics adum ngang na rega to ba yabani aduna masigumba mi nungsi haidaba mi nungsi laitaba mising aduna Christmas haibasiju kaya kan daba jane Amaromda laima pokpam kabui khulda kendra asigi MLN local nangasi mahaki local area development pandagi nauna saba get ama Christmas kumhai ga mari lenena miyamda khusina kre tharomaduda MLN local amadi kulgi maru oiba miyoi kaya saruk yaki MLN local na Sing tam amadi furup kayana kundaminari bal amdam asida ariba sahina chatkibada awaba nungaitaba amadi furup amaga amagagi marakta lainaramba thajanadaba khudingmak loisan kiduna anauba sahi lakpada mahosagi punsida amuk halakpa oirasanu amaga nungsi chanana leba lamdam Manipur ama oirasanu haina phongdoki Anova sahina lakpa loinana aikhoida anova wakhal ga loinana aikhogi Manipur da tangdu leitadana leiriba sing tamgi amasung aikoi jati masel amaga lana unariba punamak singche aikhogi anova sahina lakpa loinana aikoi masel mahosagi wai puna hambiramba dum sana lepak Manipur sing tam aikoi nungsi sanana leibado borakpok oresunu haita Moirang Kendra ki MLA Prithviraj ki lamsing makhada Moirang Block Youth Congress Committee ne sinduna Christmas ki thoram pangthokpham church singda chatuna ngamjaba khudol pot tambagi thoram ama pangthokre thoram aduda Block Youth Congress ki President M Sarat Singh na thoram ga mari lenana dharma gi khena balaitana Manipur da khundari ba kanglup khudingmak isil inaw ngaktani habagi wakhal lolda tengbang bagi polam khusinabani loinana blocket chathari ba amadi counter blocket chathari ba asisu athubada handokpina ba apel tawkhi asi dagidi aikoi punna kanglu kudimo punna laiminarasi amadi nungsi chanana hingminarasi adu economic blockade asisu amadi counter blockade tawbiru khoi khudimaksu ngasi dagi handokpiro haina marang block youth congress committee gi maikai dagi appeal tawjari Jiribam da panduna lairiba mal yawba gari chamanga ngasi akanba security ki saksal thoranga loinana imphal gi damak jiri thadokre jirida mal yawba gari chamanga yankhai mari panduna leihori ngasi imphal tholakhraba gari sing LPG nifu humdoi oil tanker nifu nipal diesel marfu mari cheng puba gari tara cement puba gari yankhai manga medicine puba gari ahum ATF puba gari taruk madi atai sana thaknaba polam puba gari chani yankhai mathoini Hauzik jiribam da panduna lehori ba gari sing adudi oil tanker tara manga LPG gari ahum atai gari chamanga kuntaruk ne gari sing puthorakpada ayat apan thoktana ba security na akan mamawongda ngak seli Niminini ki mamangda CRPF ki DG phawba jiribam da laktuna gari sing puthokpada asoi angam yaudana ba poram yatpa loikhrabani Nauriya pakhang lakpa kendra gi MLA RK Ananna mahaki MLA local area development fund gi saba community hall ahum sangaduna miyam da khusina khre
Malom Tulihal da Saba Market Set Community Hall, Malom Tulihal Terakha Community Hall amadi Malom Hawaii Road da Saba Community Hall sing sangabagi thoram aduga mari lenena pangthokpa thoram sing da pradhan ke ibiyaima Zilla Parishad member L Surchandra Susaruk yakhe MLA RK Ananna Kendra asigi mafam khudingmakta khenaba thamdana semgatpa yaba mafam sing semgat khre Haujik su semgatpa gi thabak chathari Kendra asigi lambi thong ayamba koilas thabagi thabak loisille walau ribesing asisu athuba matamda loisilagani mahakna makha taraduna handak Manipur sarkar na district taret nauna hapsin kiba community the best tawraga khai kiba natte sarkar na sasanda khudong chana na batau kibani Masida NSCN IM amadi UNC na yaningdaba utuna chathariba economic blockade ni haiba sarkar na khangi masida sarkar na kaidongaida makhoida surrender tawroi Surrender tawbagi mahutta makhoigi mathakta action launanaba makhoigi mi phaduna wayel chatharibani haiki Manipuri history se erase tawraga Manipuri history se nasi muthalaga to history na se ne to usida nagai direction to yade haidra makhoigi lamni haidra nasi kramata nasi district se bhi araiba Manipur government na शासन तौरी अखोई स्टेट गवर्नमेंट्स दा लोजर डिसीजन से यादे गाय मोने सिंगल मोने तौरी ब्लॉकेज है मसे मसे कोई द खंगे मणिपुर मियां द खंगे कोई गवर्नमेंट खंगे अदु कोई दो गई न सो कोई गवर्नमेंट दा मसे मणिपुर तुवाइदर की एजेंडा दा लोअर पदम पन वगैरह ब्लॉकेज रहे मदु सरे द तौरे से मसे कोई खंगे तो तो UNC na National Highway Anida matam kaktana chathariba economic blockade amadi Tampaki lamda counter blockade tawriba singbu yaningdaba phongdokpo aina ngasi apunba Manipur matam isai kanglup na Kaisampat Community Hall da wakat mifam chathakre Joint Forum for Peace ki mityang makhada chathakiba wakat mifam aduda aikoi punna santi oina hingminasi counter blockade amadi blockade miyam na yabangam loi haibana singba slogan sing sizinakhi Amiki President Hamom Nabana blockade amadi counter blockade na lamdam asida kundaminari besingi marakta aran ba mai kairom da satna na basin labra haina singna ba pokle asigum thabak asi mioi kangrup amata na tawbiganu haina apel tawkhi ngasi yam chaw raba singmi chelinaw singi Christmas ki singum numit asida ekhoi amit na Mipung kudimak ta apel tawjari ekhoi nagagi chelinaw singdasu economic block se handok piu adu aikoi gi Tampaki chelinaw sindasu counter block ke asisu handok pinanaba amiki maigei degi hananna mayamda hajeri Future Perspective in Manipur haibasida nomgi oba workshop amangasi Imphal Hotel ki conference hall da pangthokre United NGOs Mission Manipur ki makhada samaj Manipur na sinduna pangthokiba thoram aduda samaj ge advisor Yasuddin na Thobal district ki haibong pokpida nauna sagadaba samaj ki charitable trust ki damak lupali singyang khai mateng pangkhi social media group ama oina sem kiba samaj ki maru oiba thaupuba sing yauna pangthokiba thoram aduda United NGOs Mission Manipur ki secretary na Bakisorna haujik laibak asida thokliba thaudok asigi matangda marik sumba paudam mari lenaba singda pikhalagani haiki kana we conflicts the yaw kana support tawi kana tawde kana funding tawi tawde I will give the priorities kale and first United Nations ki special rapporteur on promotion of human rights while countering the terrorism in Mumbai the high level problems where I'm saying part of the counter terrorism strategy government of India and Akiloi Amaromda samaj ge advisor Yasuddin na matam gi thokliba thodok wathok kaya asigi ipau khungangi manung hanjit ma mafamda yobangam da kaya asi chandokna khanganaba gi pandamda workshop asi pangthokpani haikhi asi Manipur da suyam ware mayam je waraba matam sida tangai phadan rural area dan hen ware ba adi chana ba ching phangakta ba thau phangakta ba ni everything loina makse akoi maman henkalakpa na chingba thue haji lanthok lansin gi problem yam le rakpa sina akoi wara ba ngasi gi maruina function je sillaga adi workshop si tawraga akoi mayam punna bhab taminna na ba sinba thoram
Highway the Zathaba economic blockade Kudingma condition Yaudan and Lokukadabani Haina, Manipur Action Group Natadorak Pasiro Lamana Kangalakli, Amaramda, economic Amasung counter blockade Hando Hanaba, Sakmai Protection Committee Natadorak Pasiro Lamana Piltorokli, Masida Awaba Mayok Nariba seizing Amasung Tamgi Praza Singni Hairi, Amaramda, Manipur Police Constable Refresh Recruitment Best Natadorak Pasiro Lamana, Manipur Miam Namayok Nariba Asiyang Laga, economic blockade Asihandok Naba Piltorokli. Home Department Houzik Police Constable Longnanaba Zathariba Baiba Boss Saruk Yabalak Pamio Singda Ban Blocket Tauribe Singna upon Bayet Papidanaba Sukangalakli Houzik Pawi Maraktana Break Amatang. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Temple of Learning School na chahi tara mapung pharakpagi harau tayamba phongdorapaga iroinana mahiroi singda kudul khara tamjari. Pre-nursery, nursery, KG gi mingzal sel logzaroi. Class 1 dagi 8 amadi 11 gi mingzal sel tangkhai thak logzagani. Class 9, 10 amadi 12 kina chada puntra mingzal sel tajagani. Kudung saba sing asi ataknaba sit khara thakini. Khana wem lekai Kanchipuda leiba Temple of Learning School counter dagi free da form phangdigani. Changi labor solakpadagi producing aktaba akcham choktarba tumba chaba yaraktaba khong hanga nungayaktaba singidabak amatta ngayaba upaidi Jolib Syrup amasung Jolib capsule wo changni sinabiyo. Life Coaching Center, Ghari Makhalaikai Airport Road, Imphal. Admission open for 4 months complete foundation course, classes 6, 7, 8, 9 and 10. Class commencing from 26 December 2016. Mathematics 4 months complete course, Saranjit from 22nd December 2016. Separate boarding for boys and girls. Band service also available. BSNL Mobile. Roaming chatpada incoming free oiraba amatta ngairaba laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa chopna tagi minute amada paisa kun manga khadana yaraba 339 khatang hapiraga any network da unlimited call tobiduna wari sabiyu amadi 1 GB data su pangbiyu. Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water. Millennium School Sagolban Salam Laikai welcomes you all to a world of education where children are taught with love and affection in a playway teaching system with latest technologies. Learn, love and liberate. Come and join Millennium School, a paradise for children. Hey, sweet dreams, hey, hey, hey. Sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet Dreams, loungewear for the family. Pain relief ointment. Khwang naba, ok sikpa, tang sikpa, khu naba ni singbada sinaba yarba, lipsap group na puthok saba Oza. The New Light Public School, All Palace Road, Kanchipur. Admission open for session 2017. Free admission for new students of class pre-nursery to class 3. Free 50% admission fee for all students of class nursery to class 3 and new students of class 4 to class 10 BOSEM. A student always free for every 3 students of the same parent. School bags are also given free to the newcomer students. Breaking the Taram Noxeri, Makataba Pauda. Marpudrahum do Suba Dal Degi Tauram Ngasi, Manipur Pradesh Congress Seba Dal Sinduna, Congress Babanda Pangthokre, Thormaduda, MPCC Vice President and Loken, General Secretary Vidyapati Sanjam Yauna, Congress Ki Karmi Kayana Saruk Yaki.
National Skill Development Corporation की मखादा बुबन Technical and Skill Development Private Limited ना थबक फंगद्रिबा नहारोल सिंगु Skill Development की ट्रेनिंग पीननब सेंटर मंगसी लमदेंग खुनौदा हांगदोखरे थौरमदुदा बीजेपी के हाने के प्रेसिडेंट एस साउबा हाना मिनिस्टर ओरंबा एन निमाई डेप्टी लेवल कमिश्नर एलांगबम तोंबा अमदी क्विबान स्किल एंड एम्पावरमेंट प्राइवेट लिमिटेड की मैनेजिंग डायरेक्टर एस बटासार्जन मरु ओइबा मियोइसिंग ओइना सरुक याखे बुबन टेक्निकल एंड स्किल डेवलपमेंट प्राइवेट लिमिटेड के चेयरमैन नावरम नबचंद्रना ट्रेनिंग सेंटर असी कोलकाता बेस तौबा क्विबान स्किल एंड एम्पावरमेंट प्राइवेट लिमिटेड का खुसमनदुना भारत सरकार के एनएसडीसी का लोइनना पाइखटपनी हाइखी अदुना ngasi sida pangthok chagadoriba akhoi training singsida india ge mafam da natana aikhoina foreign da mapanda dubai da singapore da masi mayam si khoi somonji ge through da aikoi pigadoribani adami lising tara pibasi masi agi infrastructure na maram marga madu yaroi ahan establish many hawbada hawrisi makata na makhan tawsi haina ts taubana लमदमसिदा थबक फंगद्रिबा नहासिंग मसिंग यांफलबलिबा असि सरकार खक्तना हंथानबा ngamloi मसाना मसाबु थबक पिजदुना थबक फंगदबगी अवाबा कोखनबा होनगदबनी नरेंद्र मोदी ना थबक फंगदबसिंग द पीरिबा खुदोंग चाबसिंग लौननबा होनसि हाइखि गवर्नमेंट चाकरी एम फंगनब होनबदा कयाम वानरी मरम मदुना अखोय पुनमंगना अनएम्प्लॉयमेंट असि कोन गे हरबदी गवर्नमेंट जॉब ngahakna yaroi asuma training center kaya hangdoktuna मखन की श्री नरेंद्र मोदी ने पाइखलेबा मागे आशा मदुरी अखोई चौरबा भारत वर्ष से मसिगी लेबर क्लास सिंग से मसि वांखलनबा लाइरबा सिंग वांखलनबा पाइखलिबा थबसिदा अखोई पुनमक जंक्शन मतम ओइरे MLA Local Area Development Fundagi lupa lakh ani hena changba Kongbaturel mathakta saba khabaisoi amasung khomidok ani samnahan bathong amang asi Khurai Kendra gi MLA su oriba Pollution Control Board ki Chairman Dr. NG Bijoy MLA ne sangakhre sangabagi thorom aduda tongan ba Muslim gi lamdam adong gi maru oiba miyoi kaya saruk yakhe MLA Dr. Bijoy na Muslim singna masagi chatnabi ama oina san lelaga sabada BJP na athing mathamliba asi संविधान सिंगनबनी हाइखी माकना मखा तारदुना ngasi sangariba ogi thong asigi mahutta RCC की थोंग ओइना साननबा थौरांग तौरंबनी खुदोंग चादबा खरदगी खुदकी ओइना मियाम चथोक चसिन याननबा ओगी थोंग ओइना साखिबनी हाइखी कोर्टा सुप्रीम कोर्ट चलो मतलबा एकोय भारत की सेकुलर विरोधी डेमोक्रेटिक विरोधी हाइब्रिडगी अगेंस्ट द मधुगी विरुद्ध लेनिना एकोय कोर्ट चलदी श्री पार्टी दे पासोई पुलिस स्टेशन की ओसीना लुसिंगदुना खुंबोंग बाजार की अकोइबदा लमतु सेंगबगी थबक चथखरे मदुदा खुंबोंग बाजार की अकोइबदा लैरिबा कैथेल फंबी इमा इबेल सिंकया सरुक याखी बाजार फंबी इमा अमना पासोई पुलिसना थौदांग लौबिदुना मार्केट अमदी मसिगी अकोइबदा लु नालहनबगी दमक लौखलअलिबा खोंथांग थागतनिंगाइनी मतुंग तारकपदसु असिगुम थबक मखाताना चथदुना लु नानबा होनबदा मतेंग पांगबियु हाइखी क्रिसमस थौरमगा मली लेना कैराव केंद्र दा बीजेपी की टिकेट तानरी बमियोय मंगाना केंद्र असिगी मनुंगदा लैरिबा चर्च तरामपलदा अंगंबा सेल की मतेंग पीखरे थौरम अदुदा सोशल डेवलपमेंट ऑर्गेनाइजेशन कैराव केंद्र के एडवाइजर सिंगाखम महेंद्रना क्रिसमस कुमैने लाकपदा मियामदा अंगंबा खरदंग मतेंग पांगबनी हाइखी इदु क्राफ्टर कोचिंग सेंटर सिंगजमई सिंगा मथकना सिंदुना माई पाकलाबा सेंटर सिगी मियोय सिंगबु ओकपगी थौरम अमा पांगथोखरे थौरम अदुदा MLA RK आनंद मणिपुर यूनिवर्सिटी की असिस्टेंट प्रोफेसर शोभा चंद्रा पंजाब एंड सिंध बैंक के सीनियर मैनेजर एम बालेश्वरना मरु ओइबा मियोइसिंग ओइना सरुक याखी फूड प्रोसेसिंग की मतंगदा निमित हुमनी सुपना चथरकपा स्किल डेवलपमेंट प्रोग्राम अमा पिसुमथोंग ओइनाम लेकाइदा लोइसिनख्रे NCUI Women Cooperative Education Project Imphal West na National Cooperative Union of India New Delhi की मिटिंग मखादा पांगथोखिबा थौरम अदुदा कैसामथोंग केंद्र की वार्ड नंबर 13 की मेंबर एस शांति कुमार NCUI Project Coordination Committee की चेयरपर्सन जिना पोसंगबम NCUI Imphal West Project B Joyश्री अमदी खागोकपम फूड की प्रोप्राइटर KS बिनाना सिंगबा मियोय कया सरुक याखी नंबोल केंद्र की मनुंग दलाइबा कोंखाम मयाई लेकाइदा नंबोल केंद्र की MLA N लोकेन सिंगना महाकी लोकल एरिया डेवलपमेंट फंडगी नौना साबा नंबोल कोंखाम यूथ क्लब कम लाइब्रेरी संगाख्रे थौरमसिदा MLA N लोकेन याउना मियोय कया सरुक याखी
ngasi hozai gi Manipuri Sahitya Parisatata numit humni chathagada laibak ki wari macha pabagi thorom ama Manipur Story Society India na sinduna pangthokre hawdokpagi thorom da Silya Dev MLA hozai Dr Maisnam Chanau retired medical officer Naroizbam Dhananjoy Thaudam Baba Tombi Ingudam Binod hariba miyoi sing asina mathang sitna chief guest president oiki hauzik aroibada maroiba pau amuk Kristan Dharma Chatpasingi khwaidagi chawba kumai Christmas ki thoram ngasi Manipur gi mafam kayada paksana pangthoknari hoziki oina di matang asida losinjari miyang tabiri ba pumna makpu amuk hana kurumjari